PAODAM eng tabiribasingbu namaitham Kajal Devina khurumjari. Ahanbada maroiba pau pijari. Lupa lakh mari rongi mamal oigadaba Jorda bag chamamai thaduna manghankhre. Unnati Scheme 2024 ki workshop program ase Hotel Infalda pangthokre. Loyana All Manipur Working Journalists Union ki lisingani kunmanga dagi kuntaret fawgi President Oina Asem Baktabo Khankre. Mapungwa pau April Kulumdoida Maira Paibi Singna Yamlaba Talab Amadi Jarda Faduna Samai Police Sinakraba Matung Samai Police Amadi Food Safety Official Singyauna Maharabi Amasong Tendong Yangi Apunba Maira Paibi Singaluna Duna T5 Royal Tobacco Jarda Bek Jama Mai Thalok Tuna Mahankre Infal West Samai Police Station in Manung Chana Laiba Haivong Loki Mafam Amada Jarda Bek Jama Du Mai Thalok Tuna Mahankibani Hariba Mai Thalok Tuna Mahankiba Jarda Bek Jama Dugi Mapu Adudi Tangweban Maisna Mekai Degi Om Bisnu Koizam Chahi Manga Apopa Ibohol Koizamni Charakna Jarda Bek Jama Adugi Mamal Market Price Da Lakh Kunmari Listing Marifutara Taruk Rom Oigani Hari Mai Thalok Namahan Kiba Mafam Aduda State Food Safety Officer Infal West Ki Usam Arun Kumar na Hai Kibada April Kulum Doida Samai Police na T5 Royal Tobacco Bag Jama Phagatlaga Food Safety Infal West Scenery Food Safety Infal West na case amala khatkre Aduga April Contra da Additional Magistrate Infal West Putoklaba Matung Court Asina Dispose Tanganaba Amadi T5 Royal Tobacco Gimapu Om Bisnu Koizam da Food Safety and Standards Act 2006 ki Section 58 ki Makha da penalty oina Lakh Ama Makai oina fine thian ki Court Asigi order ki Matung Samai Police Station ki Manung Channel Laiba Haivong Loki Mafam Amada T5 Royal Tobacco Bag Drama si Maira Paibi Singaluna Duna Mai Thalok Tuna Mahan Kibani Directorate of Trade and Industry, Government of Manipur National Department of Industry and Internal Trade DPIIT, Government of India na sponsor tauba Unnati Scheme 2024 gi workshop program ngasi Hotel Infal gi Sangai Hall da pangthokre tharmadu da Additional Chief Secretary TCI Government of Manipur Anurag Baispai amadi Trade Commerce and Industries ki Director Yumnam Robitana Atuba Mitungeng Singh Oiki Tharom Aduga Marilana Additional Chief Secretary na Fongdorakpada Scheme Asina State Asida Khakta Natana North East Invest Tongnumba Singda Awareness Program ama pibani Scheme Asige Makada Kari Fangba Yai Amadi Kari Incentives Lowa Yai Amadi Aikhoigi State Asti Kari Jonda Lei Haiba Khangwani Unnati Scheme Asti Group A Amadi B Haina Industrialized State Amadi Non-Industrialized District Haina Khaidoi Maru Oina Program asida nauna hawalakpa entrepreneurs singda matau karamna scheme asige kanaba lahogani amadi hana taromliba business asti karamna chakoikani matau karamna incentives sing logani haibagi matangda sugaina takani scheme asti sector kharada haibadi homestay hospitality, health tourism, film tourism, ecotourism, entertainment parks and rides, education, vocational and digital e-learning, tech-oriented startups, units, agriculture na chingbagi sector that invest over yagani. Amadi hariba scheme asti state sige khakta natana atopa state tagi lakpa missing nashu invest over yagani adubu Manipur da khak business asti haudokadabani hari. Lodana scheme asti lisingani kuntra marigi Mars fawba chatnagani amadi registration gi aroiba matamna lisingani kuntaruki Mars kuntra Improve your efficiency, improve your productivity. Formation of all. It is written here very much. 3 points on the left side. What it provides. Capital. All Manipur Working Journalists Union get lisingani kunmanga dagi kuntaret fawba President Yauna Thaupuguda Singi Mikhal Ngarang Medi Numita Pangthokre Hyderabad Headlines ki photo journalist SM Baktana Amzugi President Oina Khankre Ngarang Manipur Press Kapta Amzugi Annual General Body Mifam Pangthoklaba tungda President Yauna Standing Committee Nipangi Anoba Thaupuguda Singi Mikhal Pangthoki Mikhal aduda President gi famda hanagi Amzugi President Bijoy Kaksing Tabamga SM Baktaga lamba thengnaki nakal amaromdana Standing Committee gi mihut nipan khangadaba famda mihut tarani thuina lamba thengnakhibani amzugi bonafide member chahum homudragi manungda chahum nifuna bot thadanakhiba mikhal aduda asem baktana bijoy kaksing tabambo bot maseng nifu nipan henduna mai pakhi nakalamaromda Standing Committee gi oina Impact TV gi elangbom Oji Kumar Mushukna bot chani kumni
Kumapan, Imphal Times reporter K. Gitana Bot Drama Marifutara Nipan, Pauzelgi, Joint Editor T.S. Lakhi Kantana Bot Drama Marifutara, Poknafamgi Senior Reporter, Soren Sangbam Sonia Devina Bot Drama Yankai Nipan, Aikogi Pantungi Reporter, Lema Pokpam Sanjakumarna Bot Drama Yankai Tariet, Ichal Express K Sports Reporter, Haubom Pravin Kumarna Bot Drama Yankai Taruk, ISTV Newaki Senior Reporter, Kharakpam Nawana Bot Drama Yankai Mga Amadi, Kanglipaki Mayragi Reporter, Janam Suresna Bot Drama Kontra Taruk Fangduna Mai Paki. Malangi mafam khuding da pangthok na riba sinmi singi numit ka mai lena na Kakseng Municipal Council ge sanitary workers singbo ikai khumna bo ipaga lena na achamba kudal pot pi bagi thorom ama ngarang council asege mipun sangla pangthokre thorom adu da council asege caretaker chairperson Naurem Sanjay Kumar, Chief Executive Officer L Ramesh amadi Executive Engineer Naurem Ramchandrana thorom ge leiting sing oina saru yakhi baga lena na council asege caretaker councillor sing amadi staff sing saru yakhi thorom adu ge manung chana Kakseng da I pawi Mathau Pangthok Liba Pangmi Singdesu Achamba Lengyan Fi Khudol Tamduna Ikai Khumnabasu Utki Tharom Aduga Marilena Caretaker Chairperson and Sanjay Kumar na hai Council asina Baraki Oina Luwan Nanba Changdam Nabada Yawak Ngamliba Abadi Mana Larokpa Ngamliba Se Council asigi sanitary workers Sengi Hotna Jamal Nani Kaksing na Hauze Taru Tananba Town Ama Oina ba ngamliba sida khwaidagi chawna thodang lawribasi sanitary workers ni makhoi bu ikai khumnan ba utba oina ekoina so amol akai sing asi mafam chana loisinbagi hainabi thamse haina so miyam da appeal tawki Ludena Council asigi Senior Chief Executive Officer L Ramesh na so ngase pangthok liba achamba thorom asi sanitary workers sing na lawriba thodang bo masak khangbiduna makhoi bu ikai khumna ba utpiba makhoi gi phangpham thokpa hak singi damak lepiba amadi makhoi gi apunbagi sakdam sagat pagal na Solidarity Utpagi Pandam da Pangthokpani haina Phongdokhi April gi tang kunifan dagi mathang manaw na satharakpa Faith Leaders Against Child Marriage ki campaign asi May gi tang amada ngangkhalawai awang community hall da ahanba tangkaki oina tongan ba women group singi miyoi chama gi mathakta punduna one day awareness program on child marriage and child protection ge tharom ama district child protection unit Visnupur New Life Foundation Manipur amadi mangal leibi BLF ngang khalawa ga kusamaduna pangthokre tharom asida nupi oibi singna lamdam sida trahi studana yumbal bagi thabak tharomda saru yaroi amadi masai thingna bo hotna bada daita chawna lawani haina wasak pagalona na athuba matamda village child protection committee ama so semlagani haina wasak pagalona na Dr. Lamaba Pisak Singh secretary New Life Foundation Manipur amadi Mr. Manocha Singh District Child Protection Unit Visnupur Nasu Tharom asiga mailena marik chumba wafam kaya thambiki haina Access to Justice Project ki Coordinator Philemon Chiruna Phongdorakli Lambi gi khudong thiba Hantanaba amadi lambi khudong thibada miyoi kayagi punsi mangba hantanaba pandamda Deputy Commissioner Visnupur Laurembam Bikram IS amadi Indian Red Cross Society Visnupur District Branch Chairman Dr. Wahengbam Gulapina Thausil Gulapi ki thausil makhada nomagi oiba road safety awareness campaign ama Visnupur Bazar ngase pangthokre tharomduda Thabum ama chupna chathariba World Red Cross Day Observation 2025 ka mailena District Transport Officer Visnupur Chayatap Foundation amadi Indian Red Cross Society Visnupur District Branch IRCS na kusamna senuna pangthokpani tharomduda DTO Visnupur Khumuzam Jemi IRCS Visnupur District Branch Secretary Dr. Huidrom Ramesh Committee Member Wahengbam Tolangau JRC YRC gi Assistant Coordinator Soibam Rakesh Life Member Singh Konthauzam Devajit Longjam Ronaldo Ngangom Sanatomba Ningthem amadi Atei Thomi Singh amadi DTO Office Visnupur gi Enforcement Team na saru yaduna tidim lambida awareness campaign chathaki awareness campaign aduda lambida helmet uptana gari thoramba miyoi sing four wheeler thoraga seat belt fadana thorokpa sing insurance arom daba sing gari macha da miyoi ahum tongsillaga lakpa sing khamlaga awareness piki choirak oina chalan khakan ki amadi makha tana tawdana ba pautak piki lodena sound system sinaduna awareness piki road safety gi matang da piki ba booklet kaya su yantoki tharonga mailena DTO Khumuzam Jimina Phongdokhibada lambi chatpagi kanglon ngaktaba helmet uptana seat belt fadana gari thobana mamal yamlaba miyoi bagi punsi kaya manglibani madu thoktanaba lambi chatpagi kanglon ngakna chatlasi lambi gi khudong thiba kaya thoktuna mamal yamlaba punsi kaya mangdanaba hotnarasi aduga awareness campaign kaya satharagasu miyamna traffic ki rules and regulation ngakna chatragadi lambi gi khudong thiba thoktuna punsi kaya khangu thakta manglibasini
manglibasi hanthahanba ngamloi haiki Malemgi mafam singda pangthok nabagum Indian National Trade Union Congress intukna sinduna May Day Simi Singi Numit Thauram Congress Bhawan da pangthokre Tharmaduda Haresh Goswami Vice President MPCC na Chief Guest amadi Thaudam Suvita Devi Chairman Women Wing intukna preside tawkibaga loinana S Shamsaran Singh Chairman Legal Department MPCC and Mahananda Singh Social Worker S Sanjay Singh Secretary intuk Manipur branch Z Zenau Sharma Social Worker MD Subha Khan Social Worker Mukesh Kumar Jat Businessman Amadi BJ Sardar Ex General Secretary Mutia Walker Singh na Guest of Honor oina saru yaki Mantri Pukrida Laiba Emporium Training Institute ki ahan bamapo kumangi tarongase Emporium Training and Consultancy Private Limited na sinuna pangthokre Taramadu da N Gozendro MCS Amadi Kengo Juringla IS na athiba mithunglan oina saru yaki Tharomaduga maidina na Emporium Training and Consultancy Private Limited ki Operation Manager Anivan Mukherjee na phongdorakpada Emporium asigi headquarter asi Kolkata da lei masi kumja lisangane taret tagi haudokhibani amadi Manipur da lisangane kunmari gi me ani dagi hauduna Emporium Training Institute asi haudokhibani loina Manipur da leiriba miyoi singna atop state singna chatuna thabak thibagi mahot mantri pukhida leiriba Emporium asida lakpiduna atop state singda fangliba khudongchaba kaya sing adu pigani amadi tha asida Mumbai da leiba India gi oina ahanba star hotel oriba Taj Mahal Palace Hotel dagi Miyoi khara Manipur gi Emporium Training Institute asida laktuna miyoi nifu su select toki haina phongdokki 2 years of Manipur crisis ki matangda Coordinating Committee on Manipur Integrity Kokomina senuna hayeng pangthokadaba Manipur People's Convention ngi tharom pangthoknaba sem sabaloi amadi numit asida lamdam asida leiriba miyamna sentha lepiu loina numit asida kanagumba amatana harau kumai tobiganu haina Kokomina lamdam asige miyamda appeal tarokli ngasi lamphela leiba lup asige mayai losangda pangthokiba pawi mifam amada wafam asai phonglok aduna ko convener YK Diren na hai Kokomina senuna pangthokadoriba Manipur People's Convention sida Tonga mafam yadagi convention asibu saru yawa lakadauba miyamgi gari singi lambigi ahong bakara leiragani lamlai yengang pokpi sagolmang amadi Pukhaw romdagi lakpa gari singna lamlong thong lalaba matung 9 IRV gi lambi da sangatuna Khuman Lampak Men Stadium da parking tauba amodi Thawal Makaidagi lakpa gari singna singjamai thong landuna Kongba Road ta laktuna lamlong thong fauduna hariba 9 IRV gi lambi asida sangatuna Men Stadium da gari sing adu parking tauba lunana Bisnupur Makaidagi lakpa gari singna Khongnang ani karak fauduna lakpa gari singna su Dingku Road ta sangatuna Khuman Lampak Men Stadium da park to view haina appeal tarotli convention asida sai sana una mungna saru ya biu ma performing mai ke de appeal tawjege pushing chu sai gi lanai gari poropa maram di thari bo posi mi mayam si Manipur gi tongan do posing si langna wona bada una maktai koina gari gi Tungi mirol da patriotism gi wakhal ningthina lehal Haunabagi damak athoba singi liklam thiba loop Manipur Maharashtra Nursing Memorial Committee amadi chahitare khuntakpa Maharashtra Gambir Singh amasung athoba sing ningsing loop na sinduna me ahumgi tharom lang thabalda leiba Maharashtra Gambir Singh mongfomda pangtokuna mafam aduda leiba mitam sing amadi handaki irangda thawaina pontha pikraba singi mafamda aikat lekat tambagi tharom pangtoklagani hari hiramasigi matangda ngasi veteran politician ozoigi kawada leiba yumda pangtokiba pawgi mifam amada wafam ase phongdokladuna hai kumza lising ama chanipan tarama pandagi lising ama chanipan kuntaruki chahi tare khuntakpada aikhoigi ipai pu singna loramba thaudang Manipur gi puwari da noma gi maru oiba hengalakli amadi kumza lising ani kolum doida chahi tare khuntakpagi chahi chama Marifutara nipan surakpa amadi me ahumda tholakkiba irang asena nahongnana chahi tare khuntakpagi thawong dumak lamdam asida amuk hanna thoklare handaki khuntakpa asidi chahi kaya khuntakadage haibasu khangba ngamdri chahi tare khuntakpagi chahi chani mapung phadringaida amuk hanna khuntakpagi chaitheng phanglare mamal yamlaba miyoibagi punsil longkhre yum kaya tangwai onkhre mi lising kaya leifam leitre sufam nompham chaningai thakningai leitre hingbagi mami samlakle maram aduna hayeng tongan ba lup singna su senduna pangthok
kadawriba May 3 chahi ani mapung pharakpagi tharom asida karamna waroisin purakpa yagani haina pangthoknagadawriba asida afaba warepsing lawaktuna santi hanjulakpa ngamba oiresanu lojana hayeng lang thabalda leiba Gambhir Singh mongfamda pangthokadawriba tharom asidashu miyamna saru yabiyo haiki 홍샤기 외부 사다론기 쿠잉도 맞아 그 행보 남거더라 나자가 남모이더라 하이브지 항ngay 외부 와 오이르기 왕가지기 파콤 मणिपुर की प्रजा अखोइन पीबदाबनी वहां अजिगी पाउखुम All India Students Federation Manipur State Council na senduna class 9 10 amadi 12 tamniba mahiroi singgi oiba science arts ki tha mari chupna chadagadaba free foundation ngarang Hawam Marak Kaisam Kaida Hodopagi Taram Mapungfana Pangtokre, Taramada Mahiro Lup Asegi Hana Tau Puramba, Senior Comrade Singh Amadi, Lup Asegi Advisor Amadi, All Manipur Napi Maruki Vice President Ima Sumatibalana Ateba Mitunglan Odina Hodoki, Ludana Free Foundation Course Adugi Entrance Selection Panglaba, Mahiro Singh Amadi, Mahiro Singh Mama Pas Singh na Program Adu Saru Yaki, Mahiro Lup Asina, Mahiro Kunagi Damak Tonga Tonga Tabak Tarum Kuding Pangtopa Matamda, Miami Tauzal Amadi, Matina Taubang Ambani, Amadi Makata Naso. Lub asina pakalakpa thabak thorom kaya dasu lamdam asida lariba miyamna angamba mateng pangbiu haina su appeal tawki Directorate of Environment and Climate Change Manipur Pollution Control Board amadi Kanglaipa Women Multipurpose Cooperative Society Limited ka kusamaduna wangkai Andro Parking Bazaar da single use plastic sijinaba leblese haiba pandamda awareness campaign amang ngarang sathakre amadi self help group ki miyoi singna saba paper bag sing mafam aduda pot yoliba miyoi singda kusinaki awareness campaign aduga mari lenana Environment and Climate Change Manipur ki Director Dr. T. Brajakumar na haikibada lamdam asida khaknatana malem pumbada mahausagi khal nongma kangdena kaitharakli mahausagi khal kaitharakli basida haujik lamdam asida sijinariba single use plastic asishu amani Amuk Kaktang season Naraga, Hondokiva plastic asina, Mahosagi Kal Kaitarakpada, Sokalakpada, Mateng Chong na Pangli, Maramasina single use plastic asi, Shishinaba let me nare Hirakanda, India Langak na Kongtang Aman Lakalakuna, Asiguma plastic asi, Shishinaba Tingli, single use plastic ki Mahuta Atopa Makal Yamna, Line at Laybak Lehau that Tumba. Ngamgadaba bag singna mahusinduna lamdam asida park sana puthok na bagay pandam thamli amali lamdam asida lariba self help group singna makhal kayagi bag staduna tapna puthokpa horakle makha mai park na puthokduna lamdam asige miyamna single use plastic asi sijinaba leplase haina lamdam asige miyamda appeal tarakli Jahili singane kulumdagi me ahumdagi haukiba Kukina ko terrorist singi la namaram oiraga lekhidraba athawa singi mafamda haikat ekat tambagi tharomda miyamna saru yarun naba takdalna appeal tarakli Hayeng me ahumna lakpada Thawbal amadi Kaksing District Apunba Lob takdalna senduna athawa singi mafamda ikai khumnaba utpagi tharom Second Solidarity Day Pangthok Lagani Hayeng Ayopong Nipanda Kongjamgi Kheva Chingda Leiba Community Hall da Pangthokadawriba Working Committee on Rejuvenation of Irum Turial na Irum Turial Mawong Maril Tana Semgatuna Thamnaba amadi National Highway 137A gi Kaksing Lamkhai dagi Wabagai Lamkhai Fawbagi Lambi Semgatnaba Manipur gi Governor da Taksin Kre Working Committee on Rejuvenation of Irum Turial gi President Thorakpa Cherwal Amana Hai Hariba Hiram asigi matangda Manipur gi Governor Ajay Kumar Balaga Working Committee ga haukiba tha April gi tang kuntra da Ras Bhavan da unaduna Irum Turial gi matangda Marik Chomna Thamlamki Governor na wafam sing adu fazana tabi bagalomyana Iram Turial Mawong Maril Tana Semgat Naba Achepa Wafam Thamlakle Luna National Highway 137A gi Saruk Oiriba Kaksing Lamkhai dagi Wabagai Lamkhai Fawbagi Lambi asi yamna fattaba amadi Nongju Thal lakpada hena Faroidabana Sembi Naba Haijabadasu Mari Linaba Singda Kanna Haijarege Harakle haina su Charwal suna makha tarakli Manipur da thokliba lan asi hayeng chahi ani mapung chapchan na pharakpaga iroina na tongan ba CSO singna palal tharom pangthokduna miyamgi waryat longnaba thawrang tawriba asidagi
पामदबा थौदोकसिंग थोक्तनबा CRPF, BSF, Assam Rifles, Indian Army, Manipur Police amadi Manipur Rifles ki apunba Combined Security Force ki achoba flag march amang ase Imphal East amadi West chakre Imphal East ki oina konung mamangi City Convention mamangdagi hauraga Jennings Gate Lamlong Chingmairong Khongnang phauduna chotkhibagaloina Imphal West ki na oinasu Kangla Western Gate tagi hauraga mafam kiyada chakhi Security Force ki mapangal utpagaloina miyamda makhoi leiri haina utpa flag march aduda charakna chani hembana saru yaki hariba flag march asi lamdam asida thokliba wathok asigi chahi ani chapchana pharakpaga loinana tongan tongan ba lup kayana miyamgi mifam pangthoktuna lamdam asida santi hanjin halaknaba miyamgi akanba wariyat longnaba thaurang tawriba asigi mangoinana pamdaba thodosing thoktanaba chathabani hari Chatliba chahi sigi oina customer lauba class 12 ke science stream da Manipur pumbagi oina first position lower krabi Riya Khairakpambo kumbs sigi MLA SPM Chandra yauna ithai miyamna pukning thawatuna taramna opagi tharom ama ithai bazar da ngasi pangthokri tharom adu da kumbs sigi MLA Sanasam Prem Chandra social worker Wangkhem Soba Borayangbi Jila Parishad ki Jila Parishad member Ambrosen 32 battalion CRPF Loktak project ki second commandant Rajesh Kumar B 32 battalion ithai various Assistant Commandant OC Rakesh Oinam Wangu ZPG Pradhan K A Kesojit Wangu ZPG Panchayat Secretary T Roshan Saiton ZP M Ivom Chana Athiba Mithunan Singh Oina Saru Yaki Ithai Bazar dagi KS Shurchan Amadi Lukamani Anigi Machanupi Riya Khairakpambu Pukning Thawatuna Taramna Opagi Tharom Adu Ithai Youth Club IYC Ithai Nasinina Pangthoki Tharom Adu da club asigi area dagi examination asida mai paklakraba sing busu Pukning Thawatuna Momento certificate Amadi Kudal posting pi khiba aduda Riya Khairakpambu thak asi yongnaba honarakhiba apopa apopi amadi mabem boktasu miyamna achamba kudal papidina ikai kunabasu utki first position holder Riya Khairakpamna hai mai pakpa haibasi hard work amadi consistent asi yamna maru oi hairaduna mai pakpa sida maru oina school gi oza sing tuition oza amadi apopi mamada credit piningi haiki tharomduda MLA Sanasam Prem Chandra pangdoki bada kumbi SC education gi lamda state asigi oina compete tawada thoido hendokna Riya Khairakpamna mangjin thaduna makok thonglakpa sida yamna apenba harauba amadi nungaiba poi hairaduna khunai asigi yanglen saru oriba Mahi Masing Lamda Afabo Magul Leba Chasing Putopa Haivasida Mama Ibisingna Hena Machasing Bo Yamna Kupna Jacksina Senaviba Matautai Haiki Ngasi nungtil pung ama makai taba matamda Sora Bazarda Handak Lok Sabha Raj Sabhada Wakaf Amendment Bill pass tawduna President aso ayaba piduna Act Oikraba Wakaf Amendment Act 2025 pu yaning dawa phonotuna amadi Handak Kashmir da chathakiba Terror Act ta micham kiyagi punsibu bikhamnahan khibagi nungai taba phongdokpa lunana dua amasu pangthokre ngasigi tharom asigi Anjuman Nasrul Islam Ulama Association gi President Maulana Mujibur Rahman Jamiat Ulama Hind Soragi President Maulana Janab Khan Madrasa Arabia Husania ki Principal Maulana Tamizur Rahman Jamia Mania Soragi Founder Principal Alhas Maulana Abdul Haq Kasmi Amadi All Sora Clubs Coordinating Committee as Co-President ML Zulfikar Alam Sek Amadi Ate Mioy Kaya Saru Yaki Tharomasada All Sora Clubs Coordinating Committee as Co-President Alam Sek na hai ngasi gi tharom asi ahan bada handa Kashmir gi Pahalgamda lamkoi ba lakpa micham kayabo tamthiraba terrorist singna punsi mahan khibabu akama mongda condemn tawjari lunana Wakaf Amendment Act asi busu athubada reject tawidina santi leiba leibang ama ohensi aikoi amana amagi saitheng oigada thabak tharom sing kaidonungda tarwaidabani lunana handak lakadoriba Supreme Court ki hearing asida soidana logi ona tainaba amadi dharma amagi saitheng oigada bichar amata pomna makna ikai khumnariba Supreme Court naso tawirak lui achumba warial tawirakani haibagi thajaba loyana achumba warial binabaso appeal tarokpi amadi chahi ane fajilak laba imalebak Manipur asibo santi da hanjalakna ba aikoi pumna makna hotna minasi haiba wafam kaya thamkiba loyana ngasigi tharom asi Alhas Hasrat Maulana Abdul Haq Sahib ki dua galunana mai pak na luisingki Ima Village Level Federation Oksu Ningthemchak Khulna Sengduna Apunba Mangal Bal Sabagi Foundation Day Amadi Angang Singge Talent Hunt Competition ge Tharom Oksu Ningthemchak Khulda Leiba Ima Thumkhong Lairenbi Community Hall da Pangthokre Tharomadu da Lamlai Kendra ge MLA KS Ibomcha Oksu Ningthemchak Khul Village Development Committee ge President L Loken
Telauchana Saizang Jila Parishad Member A Zamini Leima Nongren Chingnungkok GP Pradhan M Vilasini MSRLM Imphal Scheme Mission Manager and Basantana Chungba Saruk Yaki Tarom Aduda Okso Ningthemcha Khuldagi Handaki Class 12 exam da Mai Paklakpa Mahiroi Sing Puning Thawatpa Mahiroi Sing Drawing Recitation Amade Extempore Speech competition sing pangthoki Tharunga Marilana KS Ibom Chana Fongdokibada Harok Liba Angang Singda Taxi Khasi Tambi Haudrabadi Raklaga Taxi Khasi Khangjarakani Haina Leithopa Chumloi Angang Oiringaida Taxi Khasi Thogalon Khanglaktabadagi Mapung Faba Mioi Oraklaba Matamda Kunai Shina Pamdaba Thaba Kaya Torokpadagi Aikoi Punna Waminabagi Thodo Kaya Thengnakri Ima Village Level Federation na Angang Singida Makshiliba Thoram Asi na angang singda taxi khasi tambibagi matrak ama oiri BLF lingkhatuna self group kaya lingkhat pasina mama mapa oibe singna matradi semlinglaga senthok lambi leitabana maram oiraga semba ngamdana leirakpadu BLF yawodagi senthok lambi semba ngamduna machang masu semba ngamkhiba mioi kaya yawkhrabana miyamna thawai yawna saru yahaningi haiki Universal Friendship Organization UFO Eastern Headquarter Number 3 gi Kumapalak Super Rising Degi Tharong Ngarang Imphal East District gi Yaripok Top Chingthada Leiba Battalion asigi Sanglen da Pangthokri Universal Friendship Organization Nasen na Pangthokba Tharom aduda Andro Kendro gi MLA Thongnaujam Sam Kumar Retired Joint Director Veterinary Dr. Maibam Rajendra Singh Top Chingtha Lai Committee gi President Maibam Nojat Chan Maitei Social Science gi Scholar su Oiriba State Amadi National Awardee Professor K. Bega Sandra Singh Tudihal Jila Parishad ki Hanagi Member K. Inaucha Devi Administrative Committee Thobal Jila Parishad ki Chairperson K. S. Swawa Maitei Yaripok Yambem Ply Factory gi Proprietor S. Bimal Singh Administrative Committee Top Chingtha GP gi Chairperson S. Divian Maitei Yambem GP gi Hanagi Pradhan Sanabam Bimal Singh Top Chingtha GP gi Hanagi Pradhan Y. Tomba Maitei na mathang sitna athoiba mithunglen Taromapu amadi akhanaba mithunglen Singh oina saruk yaki Handak Haidokiba Council of Higher Secondary Education Manipur Kosaman Lauba Higher Secondary Examination Class 12 ki Examination 2025 da Manipur Pumbagi Oina Position Lawa Kraba Amadi Inspire Award Fanglaba Thawal District ki Wangjing Lambingda Leiba Royal Academy School gi Mahiroi Singbok ngasi school asina oktuna puning thawakre Oza Singh Mahiroi Singh amadi mama mapa Singh su saru yaduna school asida pangthok leba achamba tharomadu da school asigi principal Tongbram Babulal amasung vice principal Ahong Sangbam Jikendra Anina Athoiba Mithuna Singh oina saru yaki Tharom aduda Costem class 12 ki exam da Manipur Pumbagi oina science stream da 14 position takhibi Lamding Lokpat Lekai degi Sunika Chanu Ahong Sangbam 16 position takhibi Wangbol Mayai Lekai degi Ningthaujam Ninthoi Chanu 20 position takhibi Phundrei Awang Lekai degi Arivam Danis amadi Inspire Award Fanglaba Mahiroi Kuntarukta School gi Maikai degi Sol Amamam Cell Certificate amasu atei achamba khudol sing tamduna harau tayamna oduna pokning thawatki Lamdam asigi naharol sing asi matamgi ichelda hena yaksin khibana aikoi culture asi mangtharakli angang oringai degi hauraga semgalakpa matamda Manipuri nat amasung culture yokhatpa ngamdab bani pung isai jagoi khakdana Manipuri culture yokhatpa ngamdabanat ngamgadaba nate haina Sangit Natak Awardee and Amushana Devina Fongdokre Chundra Creative Center and Museum Imphal Nasinduna Lamboy Khongnang Khongda Leiba Chorus Repertory Theatre Hall da Pangthokiba Class 5 to 12 forward tamliba angang singtegi oiba April Anthem haina mingthonba nomagi oiba kumhaigi tharomga mari lenana mahakna hai Manipuri culture asina maram oiraga Manipur asi maming leiba state ama oijarabasu hawalakliba mirol asida Manipuri culture bo Laithokiduna Sitharakpagi mami uba fangba asimak khwaidagi laibak thibani hauji hawalakliba naharol asida ayuk hawatpada lai khurumba tulsi patra khurumba khudai setpa haitaba phanek setpa haitaba Manipuri gi lai khurumba da changadaba yadaba potlam dub thaumai athen patna chingba thampham khangdaba nahat chadab Humudragi mathakta leiramgani masi pumnamak asina lamdam asigi nat amadi chatnabi asi sitharakpagi achuba mami ama oiri asigumba kaya asidagi kharada orebasu kalhaunaba haiduna Chundra Creative Center and Museum Imphal na nomaizing khudingi angang sing khomjinduna class tawraga lamdam asigi nat amadi chatnabi bu tak piraklaga ngasi ihan hanba oina kumhai pangthokliba asi khwaidagi afaba khongthang amani haiki
Manipur sakta pahai basita koi culture nya ki kalkal oi basi culture si mai jagoi isai mai drama mai art form mayam si amatta angang hinjil knowledge le sala ta bache masi se asuki mati koina ai ne isana thawai le am nuai je ta ba area mo kusala pa Listing ani kolomdagi me ahomdagi hauraga kukina quarters singna satharaki balan ase chahi ani fajilaklaba fawba santi puraktuna lanjanaraba singbo masagi maramda hanjin hanba ngamdriba asida pendaba phongdokladuna peace committee kangleipak manipurgi mieng makhada tonga tonga mai lip camp singda wakam mifam sathabagom sawongbong maitei langgol leimakulen Sagol tongba amadi mekolada hangliba elip camp singda inmet singna wakam mifam sathakre wakam mifam aduda inmet singna aikoi mitop nate isagi lamdam Aikhoibu Michel Ohenbiganu Kudakta Aikhoibu Yumda Hanjin Hanba Ngamdragadi Hatopiro PR Thambagi Kanaba Karino Haibuna Chingba Wahai Sing Thaba Pleka Sing Shijinaki Wakat Mifamga Marilinana Inmet Sing na Haikibada Chahi Ani Srok Labalan Ase Lengak Ani Ashina Lusin Biraka Drakalaga Ngasi Fawa Lakpani Adubu Lan Lusin Bagi Mami Amata Udabana Inmet Sing Punsin Inmet Singh Punsigi Nungaiba Kaya Saru Yaba Pangdana Wana Leli Handak Thokiba issue amada Bharat Lengaki Luchingba Prime Minister Narendra Modi na action tawduna wa nganglabsu chahi ani faraklaba amadi mishi mina kaya nanglaba Manipurgi issue asidadi wa ngangdana amadi kari matak khangbidana laithokpa se thamoi kainingai oi haiki Abiyam nei aduna khoi government dai na toning badi khoi bu Tuna yum dahan biu aduga akhoi gi aning ba pam bisu government na yengsin bi na si khakta I thamjani khoi hau do lo boiler loi badam na khoi lo gi habro macha khara tha ga sahi phara ka khoi bu keji ro tha ga yon gi habro karam mo hong da na khoi mai te khoi thang ga de la je la pha ko ji karam mo hong an Relief camp ta Aikhoibu Kayam Kuina Lehan Kiga Dauribano Imung Manong Ichai Iwa Punat Laiminaba Fangdaba Chahi Ani Fazilakle Irang Ase Hek Tholak Kibadagi Hingnaba Lanjanara Kibani Hauziti Relief camp ta Laina Kayal Naduna Laying Bangamdana Siba Fawa Yaunari IDP Aikhoibu Isagi Iramdam Yumda Hanjan Hanbiu Haiduna Pendabagi Wakasang Neptana Fondo Narakli Peace Committee Kangleipak Manipur Nasenuna Bisnupur District Asigi Manungdak Hangniba Relief camp Sing Wangu Kumbi Moirang Ningthaukhong Bisnupur Amadi Nambolgi tongan ba mapam singi lip camp singda IDP singna chongsin kiba pendabe wakat khongjang aduda IDP singna makha tangna phongdok narakibada Sarkana Aikhoibu khara pija pithak tawri haiduna sanga boiler yokpagom thambiri isagi kusirase ining tamna leibasu phanghanbidaba Aikhoibu lip camp ta kayam kuina leikhiga dawribano IDP sing ngausinai haina miyamna pangangda ngangnari lip camp ta leirakpa ase hayeng asi chahi ani fari nupishu ngausinnarakani nupasu ngausinnarakani mawa mapuroibagi seva tawbasu phangdre karamaina ningba thungdoino Aikhoi pulap hatopiro hingningdre MLA singna makhoi Masel Michang Khomna Duna Lainari Aikhoi gi awabasu ubidre Aikhoi bu kayam kuina otlaga thamkhiga dawribano haiki Jamata khoi bu sanga yen pha ba no phajal laga thamba isagi kusira si da lai bu phangdaba kayam kuina khoi ji sumai no wa lai gu hai no rip kim na lai bu mi jing ju ye Ngọc chân này ye sahi ani phara ka dau buja hayeng ji sahi ani pha doi ni nupi ju ngọc chân ra kani nupa ju ngọc chân ra kani karina matai manau bau ba seba tau bagi matang phang de ho ji lai minari jing je karmai de Peace Committee Kangleipak Manipur Nasenuna Elip Camp Singda Wakat Mifam Sathakre Rice Research Station Kangambokta Hangduk Liba Elip Camp Lamding Higher Secondary School da amadi Wangjing Kondom Pokpida Hangduk Liba Elip Camp ta leriba Inmet Singna tonga ba wahai sing thaba pleka sing paidina kholau kaya lauki Wakat Mifam da saru yakibi nipi singna haikibada Kashmir da thokriba thaudok India lengakna awaba phongdok laga Manipur da thokliba thaudok asigi damak na chungdana leibagi pendaba phongdok narakli PR la kharba matungda governor na asengba achumbado miyamda khanghan biu haikibaga loina isagi yumda hanjan biu haina marilinaba authorities senge pokning chingchen lakli
Thabum ama chukna chathariba World Day Observation 2025 ke saru ama oina nomagi oiba voluntary blood donation camp ama Indian Red Cross Society Manipur State Branch Senduna Society SDG MZ Avenue de Laiba Office Pangthokre Indian Red Cross Society Manipur State Branch ke Chairman Narendra Ningomba Vice Chairman Dr. Laishram Mangkem Secretary Atopom Navasandra Blood Coordinator Thoksom Gautam Amadi Atei Thomi Singh Department of Transfusion Medicine RIMS ke Program Coordinator Khairakpam Santana Saru Yaki Tharomaduda Imphal West District की उरिपोक पोलेम लेकाई दगे KA60 कुमार चाही निफु मापन अमदी मागे नबी एल प्रतिमा देवी चाही निफु कोपल असे यावना तोंगान तोंगानबा डिस्ट्रिक्ट ब्रांच अमदी स्टेट ब्रांच के वॉलंटियर निफु निपाना लेमना EP की लुनना ब्लड डोनर खुदिंग देसु एप्रिसिएशन सर्टिफिकेट सिंग P की Kerala gi Vizinjam International Seaport ngasi hangdokpagi tharomda wangangaduna Prime Minister Narendra Modi na Operation India Block po sidakre Kerala CM Pinarayi Vijayan amasung Congress MP Sasi Tharu yaukhiba tharomaduda PM Modi na haikibada India Airlines ke akanba yumbi ama oriba CM da wa khara tamningi Sasi Tharu su family ngasi gi thodok asina miyoi kharadi numidang tumba ihalaroi Vizinjam Port hangdokpagi tharom aduda ruling amasung operation ge manada wafam kaya phongdoknaki CM Pinarayi Vijayana haikibada landmark project asi leibakta kathok pibagi damak PM bo tawbimal khangba uchari Kerala miyam ge maikaidagi amuk hanna PM Modi na state asida lengbirak project asi bo leibakta kathok pirabagi damak tawbimal khangba uchari mission asi bo yamna fazana thabak Tawikiba Adani Group Pusu Harau Nungaiba Phongdokhi Amaromda PM Modi gi wangangi pakum oina Congress General Secretary KC Venugopal na haikibada PM na karamba wakhalda wafam se hari bano khangde leibak asi kari thoklibage nimidang tumba yaroi devasi PM ni India Block nate Rahul Gandhi nate Congress nate case census ki wafam da aikoina yamna kanna taksilibani Aikhoidi ingna trikna nungaina tumgani adubo PMD ingna trikna tumba arubo oigadawri haina Venugopal na haiki Philippines ke khwaidagi chunba highway ama oriba toll gate amada bus amana gari kaya mathang thong gaibagi thodokta mioi tara sire kaya amana sokre police na faraba driver aduna haikibada mahak tumnuramle siriba singe manungda angang mari yauri kilometer chama sangba Subic Clark Derek Expressway da ferry workers singna yamna chinba mafam ama uhele hari accident adu imung manung kaya na sinmin numit me degi gari da mafam kaya chatnaringai matamda thokibani lamdam aduda achoba bus operator ama oiriba solid not bus bo suspension tongnanabagi order thokre hari thaudo aduda chainari bagari adu company adugi bus ne hari sanabagi pau Jordan gi konung Amanda Pangthokiba Chahi Tara Manga Amadi Tara Tareki Makhagi Nupamacha Masung Nupi Machagi Asian Boxing Championship 2025 da India gi Mahus Sunduna Manipur da Saru Yarubada Gold Yauna medal Manga Lawkraba boxer singase Imphal International Airport da Miyamna Harau Taram Oduna Puning Thawakre Mamang Tha April Tara Taretagi Ngarang Fawa Pangthokiba Asian Boxing Championship aduda India gi Mahus Sinkibi Chahi Tara Manga Makhagi Nupi Machagi KZ 43 Kanglupta Chanaki B Milky Mainamna gold medal adu fangki Milky Mainamna final bout da Uzbekistan gi Almikhanova Rayokhonabo maithiba piraga gold medal adu fangba ngamkibani Asian Boxing Championship adu da Kazakhstan na overall team champion Uzbekistan na overall team runner up aduga India na gold 15 silver 3 amadi bronze 12 Nifu humdai fangbang amduna overall second team runner up tawa ngamauki championship aduda India team gi chahi 15 makhagi nupa machagi KG nifu taru kanglukida Khaidem Rudrax na silver medal ama fangki rena chahi Kanglup asigi KG nifu mapangi kangluki nupi machagi dana sarang them ninthoi amadi KG 55 kangluki nupa machagi dana Nelson Khairakpam amasung chahi 8 makhagi nupa machagi KG nifu nipang kanglukida Larian Lakpam Ambekar na mathang sitna bronze medal amamam phangbang ngamlakhi championship aduda chahi 8 makha nupi machagi KG 57 ge kanglupta saru yakhibi El Radamani na quarter final botta laibak thibadagi maithiba nangduna semi final changba ngamhaukhidabani KNK Foundation gi matenga loina Manipur State Kabaddi Association MSKA gi mieng makhada chathaliba thase gi
ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜ 15 ꯍꯧꯗꯨꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯀꯩꯕꯨꯜ ꯆꯤꯡꯃꯩꯗ ꯂꯩꯕ YGC ꯀ꯭ꯂꯕ ꯒ꯭ꯔꯥꯎꯟꯗ ꯌꯪ ꯒꯥꯏꯗꯦꯟꯁ ꯀ꯭ꯂꯕ ꯆꯤꯡꯃꯩꯅ ꯁꯤꯟꯗꯨꯅ ꯆꯠꯊꯔꯛꯈꯤꯕ 51st Junior Manipur State Boys and Girls Kabaddi Championship 2025 ngarang loisinkhre. Championship aduda nupa machagi oina Beto Lafupa Tera amadi Amdasa Lilongna join oikhre. Ngarang pangthokiba loisinbagi tharomda social worker cum intending candidate Thangka SC Uttam Kumar Ningthauzam, Manipur State Kabaddi Association MSKA ki President AZ10, Manipur Police ki Additional SP LB Babu, Bisnupur District Kabaddi Association BDKA ki President LB Mol Singh, Register of Cooperative Society ki Retired Deputy Registrar T Kanhai, Manipur Police ki Retired Inspector T Maino, Senior Columnist N Sam Kishore, National and International Awardee Fishery S Susandrana Ateba Mithuna Singh oina saruk yaki. Tharomduda Pinky Saikhomgi folk song amadi naki zagoi ise kayasu utpagaloina YGC Chingmai amadi Nayat Nongmai Khongna exhibition match amasu pangthoki. Matung tawada junior nupi machagi final match sanaki adubu nongna maram oiraga sanaba yadabadagi nupa machagi aroiba Beto Lafupa Tera amadi Amdasa Lilongda joint winner gi mana PK. Joint winner team anida sel amadi trophy mana oina PK unana saruk yakiba naki zagoi isegi tharomda saruk yakiba miyoi shingda sel gi mana pidina pokning thawaki. Tharonga mailena na Uttam Kumar Ningthauzam na phongdokibada lari fana fari hairagasu masa phatragadi arembani maramsuna horokliba naha sing mahiroi sing kudimak masa mau fanana ba leptana sana khotna bada changsin naba hotna ba asi tangai fade haiki. Sek Babu Macha Memorial Trust na sponsor tawwa amadi All Manipur People Association na senuna punna team 19 na saru yaduna group ani thokna khadotuna lamnong artificial turf ground na satariba ani shuba Premier League 2025-26 ki ngasi sanakiba match ta SSU Singzamai amadi FCR None anina akanba mongda lamba tanganduna sanakiba match aduda FCR None na SSU Singzamai bu panjal ama sunada maitiba pikre. Aroibada maroiba pau amukana pizari. Lupa lakun mari rongi mamal oigadaba zarda bag jama mai thaduna manghankre. Unnati Scheme 2024 ki workshop program ase Imphal Hotel da pangthokre. Loyana All Manipur Working Journalist Union ki lisingani kunmanga dagi lisingani kuntaret fawbagi President oina asem bakta bukhankre. Matang asida image walam sanuk sabalushin jari mi eng tabiri besingbu amukana kurumjari.